ꯑꯃꯗꯣ ꯁꯤ ꯀꯣꯛꯅꯗꯣꯏ ꯌꯥꯔꯣꯏ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯕꯣꯜ ꯀꯌꯥꯔꯛ ꯄꯥꯏ ꯐꯪꯒꯦ ꯀꯥꯎꯟ ꯇꯧꯕ ꯌꯥꯅꯤꯌꯦ ꯍꯥꯎꯕꯩ ꯔꯦꯇꯤꯡ ꯀꯌꯥ ꯄꯤꯅꯦ ꯁꯤꯗ ꯑꯩꯅ ꯊꯣꯡꯉꯝꯕꯗ 7 ꯀꯔꯤ 7 ꯀꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃ ꯁꯥꯟꯅꯔꯒ ꯃꯄꯥꯝꯗꯒ ꯍꯟꯕ ꯂꯩꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯒꯤ ꯋꯥꯟꯗꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯦꯕ ꯌꯥꯝ ꯋꯥꯅ ꯁ꯭ꯄꯦꯟꯅ 1-0ꯗ ꯊꯣꯏꯈꯤꯕꯅꯦ ꯑꯗꯨꯕꯨꯗꯤ ꯏꯁꯥꯁꯦ ꯃꯥꯁꯦ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯑꯣꯏ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯄꯨꯊꯣꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯄꯤꯔꯣ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯥꯔ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯋꯥꯔꯜ ꯀꯞ ꯐꯥꯏꯅꯦꯜꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯊꯥꯒꯠꯂꯨꯕꯗꯣ ꯑꯗ ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯥꯛꯑꯦꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟ ꯑꯣꯏꯅ ꯃꯦꯠꯁꯇꯨ ꯌꯦꯡꯉꯦ ꯉꯔꯥꯡ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃꯁꯨ ꯇꯧꯖꯕꯅꯦ ꯑꯗꯣ ꯋꯥꯔꯜ ꯀꯞꯀꯤ ꯐꯥꯏꯅꯦꯜꯗꯨꯒꯤꯁꯨ ꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯉꯁꯤꯁꯦ ꯈꯪꯗꯦ ꯑꯩꯁꯦ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯤꯗ ꯃꯦꯁꯤ ꯐꯦꯟ ꯈꯔ ꯂꯩ ꯃꯣꯏꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯄꯣꯔꯛꯁꯦ ꯑꯩꯅ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯣꯡꯕꯅꯦꯕ ꯑꯗꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯏꯉꯥꯎ ꯃꯌꯥꯝ ꯁꯣ ꯁꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯁꯤ ꯐꯦꯟ ꯌꯥꯎꯕꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯅꯤꯗ ꯍꯥꯏꯕꯗꯤ 1,000 ꯁꯤ ꯀꯣꯛꯅꯗꯣꯏ ꯌꯥꯔꯣꯏ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅꯈꯤꯕ ꯋꯥ ꯀꯣ ꯑꯩꯗꯤ ꯑꯩ ꯊꯣꯡꯕꯤꯔꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯣꯡꯕꯤꯔꯦ ꯀꯣꯛ ꯌꯥꯔꯦ ꯀꯩꯒꯤꯅꯣ 10,000ꯕꯨ ꯇꯧꯁꯤꯔꯥ ꯈꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯩꯀꯣ ꯑꯃꯗ ꯑꯗꯨꯝ ꯅꯪ ꯌꯥꯕꯤꯔꯝꯃꯦ 900ꯅꯦ ꯍꯥꯏꯔꯝꯃꯤꯗꯣ ꯑꯗꯨ ꯃꯥ ꯃꯌꯥꯝ ꯀꯥꯕꯗꯩ ꯆꯥꯎꯈꯠꯂꯛꯄꯩ ꯋꯥꯅꯤ 900 ꯍꯥꯏꯔꯝꯕ ꯃꯥꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯁꯦ ꯁꯦ ꯆꯤꯌꯔꯁ ꯀꯩꯅꯣ ꯏꯁꯤꯡꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯔ ꯍꯣꯔꯅꯦ ꯋꯥꯔꯜ ꯀꯞꯀꯤꯀꯣ ꯌꯦꯡꯉꯁꯦ ꯆꯥꯔꯁꯦ ꯑꯩꯈꯣꯏꯕꯥꯅꯤ ꯀꯩꯅꯣꯝꯇ ꯅꯝꯁꯤꯔꯥ ꯀꯩꯕ ꯊꯝꯅꯦꯜ ꯑꯝꯇꯪ ꯊꯝꯅꯦꯜ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯥꯏꯔꯒ ꯀꯃꯥꯏꯅ ꯆꯥꯕ ꯆꯥꯕ ꯁꯤ ꯐꯖꯩꯌꯦ ꯆꯥꯕ ꯇꯧꯁꯤꯔꯥ ꯆꯥꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯁꯤ ꯃꯍꯤꯁꯦ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯕꯅꯦꯕ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯁꯟꯕꯅꯦ ꯑꯩꯅ ꯉꯁꯤꯃ ꯄꯣꯔꯛꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯗꯦꯕ ꯑꯗꯩ ꯑꯩꯅ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯇꯥꯛꯇꯕꯤꯗ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗर ꯇꯧꯔꯦ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯣ ꯑꯆꯥꯄꯣꯠ ꯀꯩ ꯂꯩꯔꯛꯇꯣꯏꯅꯣꯅ ꯍꯪꯉꯛꯑꯦꯕꯀꯣ ꯑꯩꯅ ꯀꯩꯝ ꯂꯩꯔꯛꯑꯅꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯑꯆꯥꯄꯣꯠ ꯑꯃ ꯍꯧꯔꯦꯅ ꯍꯥꯏꯖꯟꯕ ꯑꯗꯨ ꯃꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯄꯣꯔꯛꯁꯦ ꯊꯣꯡꯉꯒ ꯎꯠꯄꯅꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ꯭ꯔꯅ ꯁꯔꯄ꯭ꯔꯥꯏꯖꯄꯨꯗꯤ ꯑꯣꯏ ꯊꯥꯖꯗꯕ꯭ꯔꯥ ꯑꯩ ꯄꯣꯛ ꯊꯣꯡꯉꯝꯅꯤꯗ ꯉꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯅꯤ ꯈꯜꯂꯦ ꯉꯔꯥꯡ ꯄꯣꯛꯑꯦ ꯄꯣꯛꯄꯨꯗꯤ ꯊꯥꯖꯗꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯀꯥꯏꯗ ꯌꯣꯟꯕꯅꯣ ꯈꯪꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯣꯛꯑ ꯂꯩꯗ꯭ꯔꯤ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯅ ꯆꯦꯜꯂꯦ ꯉꯁꯤ ꯃꯌꯥꯝ ꯄꯤꯁ ꯌꯥꯎꯋꯦ ꯀꯦꯞꯁꯨꯜ ꯑꯩ ꯀꯦꯞꯁꯨꯜꯗꯪ ꯆꯥꯕꯗꯣ ꯍꯩꯅꯗꯦꯕ ꯀꯦꯞꯁꯨꯜꯒꯅꯦ ꯃꯁꯜꯁꯤꯒꯅꯦ ꯄꯥꯔꯦꯅ ꯊꯕꯤꯁꯦ ꯍꯥꯞꯆꯜꯂꯦꯅ ꯕꯗꯥꯝꯁꯨ ꯍꯥꯎꯔꯦ ꯆꯥꯅ ꯉꯔꯥꯡꯒꯤ ꯃꯦꯠꯆ ꯃꯇꯥꯡꯗ ꯈꯔ ꯁꯥꯟꯅꯁꯤꯔꯣ ꯈꯪꯗꯦ ꯌꯦꯡꯉꯁꯤ ꯑꯗꯣ ꯀꯃꯦꯟꯗ ꯃꯦꯛꯁꯤꯃꯝ ꯑꯥꯔꯖꯦꯟꯇꯤꯅꯥ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯁ꯭ꯄꯦꯟꯅ ꯀꯥꯅꯤꯅ ꯃꯔꯨ ꯊꯝꯃꯅꯤ ꯑꯗꯣ ꯅꯪ ꯃꯦꯠꯆ ꯌꯦꯡꯕꯅꯦ ꯀꯃꯥꯏꯅ ꯇꯧꯏ
ꯀꯔꯝ ꯀꯥꯟꯗ ꯄꯣꯏꯅꯤ ꯈꯪꯉꯦꯅ ꯑꯩꯅ ꯈꯪꯉꯛꯏꯁꯦ ꯑꯃ ꯌꯦꯜꯂꯣ ꯀꯥꯔꯠ ꯑꯅꯤ ꯆꯥꯕꯗꯣ ꯑꯦꯟꯖꯣꯗꯣ ꯑꯦꯟꯖꯣ ꯐꯔꯅꯥꯟꯗꯦꯁ ꯑꯗꯨꯗꯣ ꯅꯪ ꯆꯤꯇꯤꯡꯅꯦ ꯍꯥꯏꯗꯥꯏꯅꯦ ꯔꯦꯐ꯭ꯔꯤꯅ ꯆꯤꯇꯤꯡꯅꯤ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯆꯤꯇꯤꯡꯗꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯥꯁꯨ ꯌꯥꯏꯗꯨꯗꯤ ꯉꯔꯥꯡ ꯍꯥꯏꯗꯤ ꯃꯥꯗꯣ ꯇꯥꯗꯦꯕ ꯑꯗ ꯇꯥꯗꯕꯤꯗ ꯌꯦꯜꯂꯣ ꯀꯥꯔꯠꯇꯣ ꯄꯤꯁꯜꯂꯦ ꯑꯗꯒꯤ ꯃꯥ ꯑꯥꯎꯠ ꯆꯠꯈ꯭ꯔꯦ ꯑꯗ ꯃꯣꯏꯗꯣ ꯃꯤ ꯋꯥꯠꯂꯕꯅꯤꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯗꯧꯗꯤ ꯃꯥꯜꯂꯕꯅꯦ ꯑꯗꯨꯗꯩꯗꯣ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯃꯨꯛꯇ ꯃꯣꯏꯅ ꯉꯝꯕꯩ ꯃꯑꯣꯡꯗ ꯂꯩꯔꯝꯃꯦꯕ ꯍꯣꯏ ꯈꯪꯗꯦ ꯑꯗꯨ ꯍꯣꯏ ꯁ꯭ꯄꯦꯟꯕꯨꯗꯤ ꯌꯥꯝ ꯐꯖꯅꯕꯨꯗꯤ ꯁꯥꯟꯅꯈ꯭ꯔꯦ ꯉꯔꯥꯡꯗꯣ ꯍꯥꯏꯗꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯕꯣꯜ ꯀꯌꯥꯔꯛ ꯄꯥꯏ ꯐꯪꯒꯦ ꯀꯥꯎꯟ ꯇꯧꯕ ꯌꯥꯅꯤ ꯕꯣꯜ ꯁꯨꯡꯐꯪ ꯐꯪꯗꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯉꯔꯥꯡ ꯈꯔ ꯃꯣꯏ ꯗꯤꯐꯦꯟ ꯇꯧꯕꯩ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯐꯥꯏꯅꯦꯜ ꯑꯣꯏꯕꯒꯤ ꯉꯔꯥꯡꯒꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯋꯥꯟ ꯑꯣꯐ ꯗ ꯕꯣꯔꯤꯡ ꯆꯨꯕ ꯀꯩꯅꯣꯗꯤ ꯑꯣꯏ ꯃꯦꯠꯁꯇꯣ ꯃꯣꯏ ꯀꯤꯅ ꯁꯥꯟꯅꯕꯩꯅꯦ ꯍꯥꯏꯗꯤ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯔꯒ ꯀꯩꯅꯣ ꯇꯧꯅ ꯁꯥꯟꯅꯕꯗꯣ ꯆꯦꯛꯁꯤꯟꯅ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯊꯥꯔꯠ ꯄ꯭ꯂꯦꯁꯀꯤ ꯐ꯭ꯔꯥꯟꯁ ꯏꯪꯂꯦꯟꯒꯤꯗꯨꯅ 6-4 ꯑꯗꯨꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯗꯨ ꯌꯦꯡꯉꯝꯃꯗꯤ ꯍꯥ ꯃꯦꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯃꯦꯁꯤ ꯌꯥꯝ ꯍꯥꯏꯒꯤꯗꯥꯏꯅꯦ ꯕꯣꯜ ꯐꯪꯕ꯭ꯔꯕ ꯑꯗꯨꯝ ꯐꯪꯉꯦ ꯀꯩꯅꯣ ꯃꯊꯟꯇ ꯍꯧꯔꯦꯕ ꯃꯦꯁꯤꯗꯣ ꯅꯪ ꯍꯥꯏꯗꯣ ꯑꯗꯨ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯔꯦꯐ꯭ꯔꯤꯅ ꯑꯣ ꯃꯦꯁꯤꯗ ꯕꯣꯜ ꯄꯤꯗꯕ ꯃꯦꯁꯤ ꯃꯊꯟꯇ ꯍꯧꯕꯗꯤ ꯔꯦꯐ꯭ꯔꯤꯅꯅꯦꯕ ꯅꯠꯇꯦ ꯔꯦꯐ꯭ꯔꯤꯅ ꯅꯨꯄꯥ ꯑꯝꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯣꯏ 10 ꯃꯦꯝꯕꯔꯁ ꯈꯛ ꯉꯥꯏꯍꯧꯔꯦ ꯑꯗꯒꯤꯗꯤ ꯁ꯭ꯇ꯭ꯔꯥꯏꯀꯔꯗꯣ ꯃꯇꯣꯝꯇ ꯉꯥꯏꯔꯦꯅ ꯑꯗꯩ ꯃꯣꯏ ꯑꯃꯁꯨ ꯁꯤꯟꯈꯤꯗꯥꯏꯅꯦ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯁ꯭ꯄꯦꯟꯒꯤꯗꯤ ꯀꯅꯥꯅ ꯐꯖꯅ ꯁꯥꯟꯅꯒꯦ ꯁ꯭ꯄꯦꯟꯁꯦ ꯀꯅꯥꯅꯣ ꯁꯥꯟꯅꯕꯗ ꯌꯥꯃꯥꯜ ꯁꯥꯟꯅꯕ꯭ꯔꯥ ꯒꯣꯜ ꯆꯜꯂꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯒꯣꯜ ꯆꯟꯕꯗꯨꯗꯤ ꯀꯣꯟꯅ ꯆꯪꯉꯛꯄ ꯅꯨꯄꯥꯅꯤ ꯌꯥꯃꯥꯜ ꯍꯣꯏ ꯌꯥꯃꯥꯜꯕꯨꯗꯤ ꯁꯥꯟꯅꯩ ꯐꯖꯅ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯒꯣꯜ ꯀꯤꯞꯄꯔꯗꯣ ꯃꯥꯔꯇꯤꯅꯦꯁꯇꯣ ꯃꯥꯕꯨꯗꯤ ꯐꯖꯅ ꯃꯥ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯖꯅ ꯇꯨꯅꯤ ꯍꯣꯏ ꯑꯗꯨ ꯁꯨꯝ ꯃꯦꯠꯆ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯑꯩꯅ ꯁꯨꯝ ꯑꯣꯕꯖꯔꯞ ꯇꯧꯕꯗ ꯁ꯭ꯄꯦꯟꯒꯤ ꯇꯤꯝꯁꯦ ꯃꯃꯥꯡꯒꯤ ꯋꯥꯔꯜ ꯀꯞ ꯃꯣꯏ ꯁ꯭ꯄꯦꯟꯅ ꯂꯧꯈꯤꯕ ꯇꯤꯝꯗꯣ ꯑꯗꯨꯗꯤ ꯄꯨꯔꯥ ꯄꯔꯐꯦꯛ ꯇꯤꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯀꯔꯗꯅ ꯇꯣꯔꯦꯁꯀꯨꯝꯕ ꯌꯥꯝ ꯍꯩꯕꯀꯣ ꯃꯤꯗꯐꯤꯜꯗꯔꯗ ꯖꯥꯕꯤ ꯏꯅꯦꯁꯇꯥ ꯗꯤꯐꯦꯟꯗꯔꯗꯅ ꯄꯨꯌꯣꯜ ꯄꯤꯀꯦ ꯔꯥꯃꯣꯁ ꯀꯤꯞꯄꯔꯕꯨꯛ ꯑꯅꯩꯕ ꯀꯥꯁꯤꯌꯁ ꯍꯥꯏꯗꯤ ꯍꯣꯜ ꯇꯤꯝꯗꯣ ꯄꯔꯐꯦꯛ ꯑꯣꯏꯕꯗꯣ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯁ꯭ꯇ꯭ꯔꯥꯏꯀꯔꯁꯦ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯂꯥꯟ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯨꯝꯕ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯌꯧꯔꯝꯕ ꯐꯖꯅ ꯆꯟꯅꯤ ꯁ꯭ꯄꯦꯟꯗꯣ ꯃꯣꯏꯒꯤ ꯋꯥꯠꯂꯦꯕ ꯁ꯭ꯇ꯭ꯔꯥꯏꯀꯔꯁꯦ ꯑꯗ ꯃꯣꯏ ꯃꯤꯗꯐꯤꯜꯗꯔꯁꯦ ꯌꯥꯝ ꯍꯩꯕ ꯁ꯭ꯄꯦꯟꯒꯤ ꯕꯣꯜ ꯁꯨꯡꯄꯥꯏ ꯄꯥꯏꯍꯟꯗ꯭ꯔꯤꯗꯣ ꯑꯃꯗꯨꯗ ꯑꯗꯨꯗꯣ ꯐ꯭ꯔꯥꯟꯁꯇꯨꯁꯨ ꯑꯗꯨꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯐ꯭ꯔꯥꯟꯁꯀꯤ ꯑꯦꯝꯕꯥꯄꯦ ꯗꯦꯝꯕꯦꯂꯦ ꯑꯅꯩꯕ ꯉꯥꯛꯇꯅꯦꯕ ꯃꯤꯗꯐꯤꯜ ꯋꯤꯛ ꯑꯣꯏꯕ ꯑꯗꯨ ꯁ꯭ꯄꯦꯟꯅ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯩ ꯋꯥꯅꯤꯗ ꯍꯣꯏ ꯁ꯭ꯄꯦꯟꯗ ꯐꯖꯅ ꯁꯥꯟꯅꯩ ꯉꯔꯥꯡ ꯑꯗꯨꯃꯗꯤ ꯌꯥꯅꯤꯡꯉꯦ ꯑꯩꯁꯨ ꯂꯥꯁꯐꯥꯎ ꯁꯥꯟꯅ ꯇꯥꯔꯗꯤ ꯃꯣꯏ ꯄꯦꯅꯥꯜꯇꯤ ꯀꯥꯎꯅꯕꯗꯣ ꯃꯣꯏꯗꯣ ꯄꯦꯅꯥꯜꯇꯤꯗꯣ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕ ꯃꯣꯏ ꯇꯦꯛꯇꯤꯛꯁꯇꯣ ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯂꯧꯊꯣꯛꯑ ꯗꯤꯐꯦꯟꯗꯔꯒ ꯍꯥꯞꯆꯤꯜꯂꯛꯇꯅ ꯃꯇꯝ ꯃꯥꯡꯍꯟꯅꯕ ꯇꯧꯈꯠꯂꯛꯈ꯭ꯔꯦꯕ ꯑꯗꯨꯅꯦꯕ ꯅꯍꯥꯟ ꯏꯪꯂꯦꯟꯅꯁꯨ ꯁꯣꯏꯔꯤꯁꯦ ꯏꯪꯂꯦꯟ ꯑꯥꯔꯖꯦꯟꯇꯤꯅꯥ ꯁꯥꯟꯅꯕꯗꯣ ꯏꯪꯂꯦꯟꯅ ꯆꯜꯂꯦ 55 ꯃꯤꯅꯤꯠꯇꯔ ꯀꯩꯅꯣ ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯏ ꯀꯩꯗꯧꯔꯦ ꯗꯤꯐꯦꯟꯁ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯒꯣꯜ ꯆꯪꯈꯠꯂꯛꯄꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯪꯂꯦꯟ ꯉꯔꯥꯡ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯨꯝꯕ ꯊꯦꯡꯉꯦ ꯐꯨꯠꯕꯣꯜ ꯌꯦꯡꯕꯗ ꯑꯗꯩ ꯑꯩꯗꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯥꯔꯖꯦꯟꯇꯤꯅꯥ ꯄꯣꯕꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩ ꯇꯨꯝꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯅꯥꯈꯣꯛꯑ ꯇꯨꯝꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯊꯤꯟꯗ
จากซาตัวกับหักตั้งแต่ปุ่งเอาพุ่งงกละ heartbroken โอ้ยแบบ ยามเฮ้ยข้างเดียวยามโอ้รู้เนี่ยเดียวตาสุดครับน้อยจังส่วน expectation ได้นะอาร์เจนตินาแล้วทำมาวันนี้ แม่อามจุคอมเมนต์กับวิโรงานมาวางอยู่แล้วไอ้เจน่าสปอร์ตโอกิฟิงไกลพาวิให้ดีเมสซี่กี่ last world cup เนี่ยท่าจะบิบระน่าจะก็มาทั้งมุกตัวบิบระเมสซี่จ้ะไกลกันเลยไอ้เมสซี่ last world cup โอ้ยต้องมาโอ้ยแต่ว่าใหญ่มาตรง after 4 years นี่จะน่าว่าเลยมาตรงยาดีโรนัลโดบุรีท่าจะเลยว่าเมสซี่บุรีทอลกตัวมาเลยคันแบบที่ยังไงเจ้าดูมาคอมเมนต์ตัววิโรเมสซี่สปอร์ตเตอร์มั้ยไกลกันเลยมาทั้ง world cup เมสซี่เอาเงินด้วยบ้างไอ้เนี่ยเมสซี่ป้าไม่ใช่ฟุตบอลแลมกันน้องต้องไปข้างวิ่งกันเจ้าว่าอันนี้เมสซี่ป้าไม่ใช่กันน้องกันเยอะมาแจมน่ะรวยเลยไปแล้วไม่ติดอ่ะเฮ้ยเพมลิเมนไว้ป่ะเฮ้ยเมาเนี่ยมีบุตรยามทั่วมีไว้นะติดเพิ่มประมาณแล้วค่อยเยี่ยมsubscriber ซิง viewer แม่ฟุตบอลงอกเสียไปเลยแต่นะดูงานอยู่ที่พนักงานทั่วเลยค่อยจะชมแค่นี้ positive ไว้นะอูรุดะแค่นี้ค่อยยี่ฟุตบอลกี่วิดีโอซีรีส์ตัวกี่ชมขันมาจุเลยดูแม่ให้พี่รู้โดย support ตรงนั้นทีม Manchester United ละโดยแต่ดู Manchester ละใช่ครั้งเดียวมาเทียนสโตร์ก็ผมต้องในก่อนยาโรครั้งเดียวอาจจะดีรวยหรือเดียค่อยที่ลิเวอร์พูลนี่ดูให้พี่รู้คอมเมนต์ได้ลิเวอร์พูลโอ้ยนะลิเวอร์พูล Manchester United นะ United City Real Madrid Barcelona apaวันนี้ support ตัวเราตัวคอมเมนต์ตัวพี่รู้อาดูมาตรงนี้นะไอ้ส่วนค่อยมันจะทักจะรักแกฟุตบอล related เออส่วน prediction กุมบ้าอะไรกันนะดูกุมบ้าprediction ตอนนั้นน่ะ2กันอ่ะ2-1ให้ไป2-0ให้ไปแล้วให้ไปแล้ว2-1ให้เนี่ยดูยาวเดียวเลยค่ะ1อย่าง1นะ1นะบิจันบันเนี่ยสเปนดูซะเลยหรอ1อย่างว่านั่นแต่แต่อีซันส์ไม่เอาดูยังว่าแต่เนาะโอ้ยจากจันดิจันเดียวนะโดยคีเปอร์ดูยาวมันตัวโอ้ยคีเปอร์ยาวเลยดูกี่ตัวมันตัวคีเปอร์เล็กเลยตัวคีเปอร์ก็ตัวยาวเลยนะไม่เจ็บอัตุก็คีเปอร์อะไรมาก็ดีก็จะเนี่ยเพราะคีเปอร์ให้แบบดูไม่ทีมเดียวนี่คือเนาะให้แบบจริงๆไม่ทีมไม่เนี่ยpull up overall อะดอกอย่าง1นะสเปนนะ1-0จะถ้วยกี่แบบเนี่ยดูก็ดีดูก็มีมาทุกกี่แบบ like yellow card อันนี้จาระก็ทุกกี่แบบดูอ่ะอาร์เจนตินาโปลิสมีดีมาสักขนาดประเทศอย่างอาร์เจนตินาและสเปนก็ผิดไปว่าขนาดอย่างสเปนเห็นประมาณก็มันจะมีแค่ปิดประมาณให้ดีชาทีมั้ยจ๊ะฮะอาร์เจนตินาอินบุกไปอันตรายด้วยขัดหน้าว่ะขัดหน้าว่ากันเลยว่ะห่วยเมสซี่ตัวน้อยเจ้ะเมสซี่ไปเลยจ้ะคือที่ฝรั่งนะเบสเนี่ยว่ะเชียงมันดิมาวางอยู่เวิร์กกับตัวอาร์เจนตินากาบตัวฝรั่งจะกาจะกระดมเนี่ยว่ะกว่าอีลิงเนี่ยมันจิ้มจ้ะแล้วก็มีอันด้าไม่ยอมกระโดดเก็บบาร์เดย์ก็ต่างเก็บบาร์เดย์นั่นที่มาม่าคันตะเกียร์คันโน้ผมไม่ยอมกระโดดอันไหนเลยขนาดฮัลโหลเห็นไหมคอมเมนต์ได้ให้คนนี้เนี่ยสเปนก็ได้รู้จักเลยแต่กี่ทีมด้วยแต่อาร์เจนตินาพอให้เลยอาร์เจนตินานะสเปนที่พอให้นี่ให้กว่าคอมเมนต์ได้ถ้าดูกับอดูกี่รีプライใช่คุณเมสซี่ยังเบียดที่ยาเลยผมดูเมสซี่ยังข้างๆมันนี่ตัดละมันมีโปรเจคเตอร์อีกนะก็ไม่โลจิกตัวที่จุ่มบ้า but ก็น้องพี่จะไปออกแบบแคปซูลกับมาฮีกันต่างหาก
ꯅꯪꯒ ꯄꯤꯔꯛꯑꯣꯅꯦ ꯀꯦꯞꯁꯨꯜ ꯉꯁꯤꯒꯤ ꯄꯣꯛꯁꯦ ꯁ꯭ꯄꯥꯏꯁꯤ ꯂꯦꯚꯦꯜ ꯀꯌꯥꯃꯨꯛ ꯑꯣꯏ 10 ꯑꯃꯗꯅ ꯑꯩꯉꯣꯟꯗꯗꯤ 6-7 ꯑꯣꯏꯔꯗ 7 ꯅꯪꯗꯤ 5 ꯍꯥꯏꯔꯣ ꯑꯩꯒꯤꯗꯤ ꯑꯩ 6 ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯉꯁꯤꯒꯤꯗꯤ ꯁꯥꯗꯦꯕ ꯁꯥꯗꯦ ꯑꯩꯗꯤ ꯈꯤꯇꯪ ꯃꯣꯔꯣꯛꯀꯤ ꯀꯩꯅꯣꯝꯗꯤ ꯌꯥꯎꯋꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯊꯥꯛꯄꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛꯇ ꯄꯤꯕꯗꯣ ꯑꯗꯨꯒ ꯆꯤꯛꯀꯟ ꯅꯠꯇ꯭ꯔꯥ ꯆꯤꯛꯀꯟ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕꯗꯨꯗ ꯃꯣꯔꯣꯛꯇꯨ ꯁꯨꯃꯥꯏꯅ ꯍꯥꯞꯇꯒꯨꯝ ꯇꯧꯋꯦꯅ ꯃꯣꯔꯣꯛ 2 ꯃꯣꯏꯒꯤꯗ ꯄꯤꯕꯗꯨꯕ ꯃꯣꯔꯣꯛ 2 ꯀꯦꯖꯤ ꯌꯥꯝꯕꯩꯅꯦ ꯑꯗꯨ ꯁꯨꯡꯁꯥ ꯁꯥꯗꯤꯌꯦ ꯃꯣꯔꯣꯛꯇꯣ ꯁꯥꯗꯕ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣই ꯈꯨꯊꯣꯡꯁꯦ ꯑꯃꯨꯛ ꯁꯥꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗꯣ ꯃꯌꯥꯡꯗꯗꯤ ꯑꯃꯨꯛ ꯁꯥꯍꯟꯕ ꯌꯥꯗꯦꯕ ꯍꯥꯎꯕꯩ ꯔꯦꯇꯤꯡꯗꯤ ꯀꯌꯥ ꯄꯤꯅꯦ ꯁꯤꯗ ꯑꯩꯅ ꯊꯣꯡꯉꯝꯕꯗ 10 ꯃꯅꯨꯡꯗ 7 ꯀꯔꯤ 7 ꯀꯥꯏꯅ ꯁꯤꯗꯤ ꯍꯥꯎꯕꯁꯨ ꯌꯥꯝ ꯆꯥꯏ ꯑꯗꯨꯗꯤ 7 ꯌꯥꯝꯃꯟꯗꯦ ꯅꯪꯁꯨ ꯅꯪ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅꯣ ꯑꯩ 12ꯗꯤ ꯄꯤ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯋꯥꯅ ꯊꯣꯡꯉꯒ ꯀꯌꯥ ꯍꯥꯏꯌꯣ ꯍꯥꯏꯅꯣ 8 ꯐꯥꯎꯗꯤ ꯍꯥꯏꯌꯨꯗꯅ ꯍꯣꯏ ꯆꯥꯕꯣꯔꯥ ꯌꯥꯔꯦ ꯑꯩꯅ ꯋꯥꯅ ꯊꯣꯡꯉꯒ 7 ꯀꯥꯏ ꯍꯥꯏ ꯔꯦꯇꯤꯡꯁꯦ 8 ꯃꯨꯛ ꯍꯥꯏꯔꯁꯤꯅꯦ 8 ꯃꯨꯛ ꯍꯣꯏ ꯁꯥꯕ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯦ ꯑꯩ ꯃꯃꯥꯡꯗ ꯆꯥꯕꯗ ꯁꯤꯗ ꯍꯦꯟꯅ ꯍꯥꯎꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯩꯅ ꯊꯣꯡꯕꯗꯔꯣ ꯅꯪꯅ ꯊꯣꯡꯕꯗꯔꯣ ꯅꯪ ꯊꯣꯡꯕꯗꯅꯤꯗ ꯑꯗꯣ ꯅꯪ ꯁꯤꯅ ꯌꯥꯔꯣꯏꯀꯣ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯣ ꯋꯥꯠꯂꯤ ꯇꯧꯁꯟꯅꯅꯕ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯑꯩ ꯋꯥꯅ ꯄꯣꯛꯁꯨ ꯊꯣꯡꯉꯦ ꯃꯥ ꯂꯩꯍꯟꯗꯒꯩ ꯑꯩꯅ ꯑꯣꯔꯗꯔꯒ ꯇꯧꯖꯔꯒ ꯂꯩꯔꯦ ꯏꯟꯁꯥꯡꯁꯨ ꯑꯩꯅ ꯁꯦꯝꯖꯔꯦ ꯃꯥ ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯤꯠ ꯅꯥꯟꯅ ꯊꯣꯡꯉ ꯊꯝꯃꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯃꯊꯪꯁꯨ ꯕꯦꯠ ꯇꯧꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯕꯦꯠ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯃꯊꯪꯗꯤ ꯕꯦꯠ ꯇꯧꯗꯣꯏꯅꯤ ꯃꯊꯪꯒꯤꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯀꯩ ꯐꯨꯠꯕꯣꯜꯗꯔꯣ ꯕꯦꯠ ꯇꯧꯗꯣꯏꯁꯦ ꯈꯪꯗꯦ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯑꯦꯅꯤꯊꯤꯡ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔꯣ ꯆꯥꯕꯩ ꯊꯨꯕꯒꯤ ꯅꯪ ꯇꯞꯄꯅꯤ ꯅꯨꯡꯉꯥꯏꯕꯤꯗꯕꯩꯅꯦ ꯄꯩꯁꯥ ꯊꯥꯅꯔꯒ ꯆꯥꯕ ꯆꯦꯂꯦꯟꯖ ꯇꯧꯅꯁꯤꯔꯣ ꯊꯨꯕ ꯇꯥꯟꯅꯕꯤ ꯃꯣꯃꯣꯒꯨꯝꯕ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯀꯨꯝꯕ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯇꯤ ꯆꯥꯐꯝ ꯈꯪꯗꯦꯗ ꯌꯥꯝ ꯐꯔꯦ ꯆꯤꯝꯕꯥꯜꯗ ꯊꯦꯡꯕꯗꯀꯣ ꯄꯣꯛ ꯊꯣꯡꯕꯁꯦ ꯉꯥ ꯊꯣꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯋꯦ ꯅꯪꯒꯤ ꯑꯣꯅꯦꯁ ꯍꯥꯏꯕꯅꯦ ꯍꯥꯎꯋꯦ ꯍꯥꯏꯔꯣ ꯅꯉꯣꯟꯗ ꯍꯧꯖꯕ ꯀꯅꯥꯅ ꯊꯣꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯒꯦꯕ ꯑꯩꯅ ꯆꯥꯔꯛꯄꯗ ꯍꯧꯖꯤꯛꯐꯥꯎ ꯍꯣꯏ ꯂꯦꯇꯦꯁ ꯑꯣꯏꯅ ꯆꯍꯤ 1 2 ꯑꯩ ꯈꯪꯗꯦ ꯏꯁꯥꯅ ꯊꯣꯡꯕꯅ ꯏꯁꯥꯅ ꯊꯣꯡꯕꯅ ꯍꯧꯖꯕ ꯑꯩ ꯆꯥꯗ꯭ꯔꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯍꯤ 1 ꯃꯅꯨꯡꯗꯗꯤ ꯅꯣꯏ ꯅꯥꯎ ꯊꯣꯡꯕ ꯍꯥꯎꯋꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯊꯣꯡꯕꯅ ꯃꯃꯥꯡꯗ ꯎꯝ ꯆꯍꯤ 1 ꯃꯅꯨꯡꯗ ꯆꯥꯈ꯭ꯔꯦ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯅꯪ ꯌꯨꯝꯗ ꯀꯩꯅꯣ ꯖꯅꯋꯥꯔꯤꯗ ꯅꯠꯇ꯭ꯔꯣ ꯖꯅꯋꯥꯔꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯗꯨꯗ ꯆꯥꯔꯝꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯍꯥꯎ ꯃꯈꯜ ꯃꯈꯜꯅꯦ ꯑꯩꯅ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯅꯪꯅ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯕꯅꯦ ꯈꯪꯗꯦ ꯃꯃꯥꯡꯗ ꯊꯣꯡꯈꯤꯕ ꯑꯃꯅꯤ ꯑꯗꯨꯝ ꯌꯥꯈꯤꯕ ꯌꯥꯎꯋꯦ ꯈꯪꯗꯦꯗ ꯀꯥꯎꯔꯦ
ꯉꯥꯅꯨꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯊꯣꯡꯕꯁꯨ ꯍꯥꯎꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃ ꯑꯣꯔꯗꯔ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯍꯥꯎꯋꯦ ꯅꯣꯡꯃ ꯆꯠꯂꯨꯁꯦ ꯐꯝꯃ ꯆꯥꯎꯁꯦ ꯕꯦꯡꯒ꯭ꯂꯣꯔꯁꯤ ꯅꯪ ꯂꯩꯕ ꯍꯩꯅꯔꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈꯔ ꯑꯦꯗꯖꯁ ꯇꯧꯔꯦ ꯋꯦꯗꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯣꯏ ꯌꯨꯝꯁꯤꯁꯨ ꯍꯣꯝꯂꯤ ꯑꯣꯏꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯑꯗꯨꯝ ꯑꯣꯀꯦ ꯑꯣꯏꯕ ꯍꯧꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯍꯣꯝ ꯁꯤꯛ ꯑꯣꯏꯌꯦꯕ ꯈꯔ ꯌꯨꯝ ꯆꯠꯁꯦ ꯌꯨꯝ ꯆꯠꯂꯒꯦꯅ ꯇꯤꯀꯦꯠꯀꯁꯦ ꯀꯛꯀꯦ ꯇꯧꯔꯝꯕꯤ ꯃꯥ ꯇꯧꯔꯤꯁꯦ ꯍꯌꯦꯡꯒꯤ ꯇꯤꯀꯦꯠ ꯀꯛꯀꯦ ꯁꯤꯅꯦ ꯑꯦꯌꯥꯔꯄꯣꯔꯠꯁꯦ ꯀꯌꯥꯝ ꯂꯥꯞꯄꯦ ꯈꯪꯉꯤꯗꯨꯅꯦꯕ ꯑꯩ ꯆꯠ ꯉꯝꯅꯤꯍꯦ ꯀꯦꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯀꯦ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯇꯥꯏꯃꯤꯡꯗꯣ ꯐꯔꯛ ꯇꯥꯏꯗꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯁꯥꯎꯅꯤꯡꯕꯩꯅꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯀꯥꯟꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯁꯨ ꯅꯠꯇꯦꯗ ꯁꯥꯎꯅꯤꯡꯉꯗꯤ ꯇꯁꯦꯡꯒꯤ ꯆꯠꯅꯤꯡꯉꯤ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯃꯤꯁꯇ ꯈꯔ ꯇꯧꯕꯅꯦ ꯃꯅꯤꯄꯨꯔꯗ ꯃꯤ ꯈꯠꯅꯔꯒ ꯃꯄꯥꯝꯗꯒ ꯍꯟꯕ ꯂꯩꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯒꯤ ꯋꯥꯅꯗꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦꯍꯦ ꯑꯗꯨ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯂꯩꯔꯦ ꯑꯣꯜꯔꯦꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯌꯨꯝ ꯃꯤꯁ ꯇꯧꯔ ꯂꯩꯔꯦ ꯃꯤꯁ ꯇꯧꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯈꯠꯅꯕ ꯁꯥꯎꯍꯜꯂꯛꯑꯗꯤ ꯈꯠꯅꯕ ꯍꯧꯔꯅꯤ ꯃꯁꯥꯅ ꯑꯥꯗ ꯄꯣꯠꯀ ꯑꯃꯨꯛ ꯆꯦꯟ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯆꯠꯂꯒ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣꯅꯦ ꯍꯣꯏ ꯇꯥꯁꯨ ꯄꯣꯠ ꯆꯦꯟꯕꯩ ꯋꯥ ꯉꯥꯛꯇ ꯅꯠꯇꯦꯗ ꯁꯨꯝ ꯃꯤ ꯃꯌꯥꯝ ꯎꯅꯕꯗꯣ ꯄꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯩꯅꯔꯦꯗ ꯑꯅꯧꯕꯗ ꯆꯦꯟꯖ ꯇꯧꯔꯛꯄꯗꯤ ꯈꯔꯕꯨꯗꯤ ꯍꯩꯅꯔꯦ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯍꯣꯝꯂꯤ ꯑꯣꯏꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩ ꯋꯥꯛ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯃꯔꯛ ꯃꯔꯛꯇ ꯎꯅꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯣꯂꯤꯛꯀꯤ ꯋꯥꯏꯞꯁꯤꯡꯒꯁꯨ ꯈꯔ ꯄꯨꯜꯂꯗꯥꯏꯅ ꯀꯧꯅꯔꯗꯥꯏꯅꯦ ꯉꯔꯥꯡ ꯆꯠꯂꯨꯕꯗꯣ ꯍꯣꯏ ꯀꯧꯅꯔꯗꯥꯏꯅꯦ ꯈꯔ ꯀꯧꯅꯩ ꯅꯪ ꯄꯣꯛꯁꯤꯅꯗꯤ ꯌꯥꯗꯣꯏ ꯃꯥꯟꯗꯦꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯀꯩꯅꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯕꯦꯠ ꯇꯧꯅꯈꯤꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯁꯤ ꯀꯩꯅꯣꯅꯤ ꯋꯤꯛꯅꯦꯁꯅꯤ ꯂꯩꯔꯤꯁꯦ ꯆꯦꯟꯕ ꯌꯥꯔꯣꯏꯅ ꯆꯠꯄꯤꯔꯛꯑꯣ ꯆꯥꯕꯗꯤ ꯂꯣꯏꯈꯤꯒꯦꯅ ꯑꯗꯨꯒ ꯄꯤꯔꯒꯦ ꯃꯌꯥꯝ ꯊꯥꯖꯕ ꯌꯥꯏꯑꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯆꯤꯡꯅꯩ ꯚꯤꯗꯤꯑꯣ ꯂꯣꯏꯕꯒꯗꯤꯅꯦ ꯄꯣꯛꯁꯦ ꯊꯣꯡꯖꯔꯝꯃꯣꯏꯗꯕꯅꯤ ꯌꯥꯎꯁꯟꯅꯔꯛꯑꯅꯤ ꯈꯪꯉꯦ ꯚꯤꯗꯤꯑꯣ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯤꯒꯦ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯄꯣꯛꯁꯦ ꯊꯣꯡꯉꯝꯃꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯅꯪꯁꯨ ꯆꯥꯏꯗꯨꯗꯤ ꯍꯥꯎꯅ ꯍꯣꯏ ꯑꯩꯈꯣꯏꯕꯥꯅꯤꯃꯛꯀꯤ ꯋꯤꯟꯅꯔꯅꯤ ꯀꯩꯅꯣ ꯍꯥꯎꯅ ꯆꯥꯕꯒꯤ ꯑꯩꯒꯤꯗꯤ ꯑꯍꯨꯝꯔꯛ ꯋꯤꯟꯅꯔꯅꯤ ꯉꯔꯥꯡꯁꯨ ꯇꯤꯝ ꯀꯥꯈ꯭ꯔꯦ ꯕꯦꯠꯁꯨ ꯀꯥꯔꯦ ꯄꯣꯛꯁꯨ ꯆꯥꯔꯦ ꯅꯪꯒꯤ ꯑꯦꯠꯂꯤꯁ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯩꯁ ꯑꯩꯅ ꯊꯣꯡꯖꯔꯒ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯩꯅ ꯊꯣꯡꯉꯒ ꯑꯩꯅ ꯑꯗꯨꯅꯦ ꯐꯤꯜ ꯒꯨꯗ ꯐꯦꯛꯇꯔꯤ ꯍꯥꯏꯁꯦ ꯑꯦꯐꯔꯠ ꯊꯥꯗꯖꯔ ꯇꯧꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯦ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯀꯔꯝ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯅꯝꯃꯛꯎꯒꯦꯗꯣ ꯁꯨꯝ ꯁꯖꯦꯁ ꯇꯧꯔꯛꯑꯣꯕ ꯑꯩꯈꯣꯏꯁꯨ ꯀꯩ ꯅꯝꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯖꯔꯛꯑꯅꯤ ꯑꯣꯕ ꯄꯩꯁꯥꯅꯤꯅꯦ ꯉꯥꯏꯁꯦ ꯄꯤꯔꯛꯑꯣꯅꯦ ꯍꯣꯏ ꯈꯨꯠꯀ ꯍꯥꯝꯃ ꯄꯤꯒꯦ ꯌꯥꯔꯣꯏ ꯄꯤꯔꯛꯑꯣ ꯈꯨꯗꯛꯇ ꯂꯧꯔꯁꯨ ꯃꯤ ꯉꯥꯏ ꯂꯩꯔꯦꯗꯣ ꯃꯌꯥꯝ ꯄꯤꯔꯣ ꯄꯩꯁꯥꯁꯦ ꯄꯤꯔꯣ ꯍꯥꯏꯔꯣ ꯄꯤꯔꯣ ꯍꯥꯏꯔꯦ ꯉꯔꯥꯡ ꯑꯥꯔꯖꯦꯟꯇꯤꯅꯥ ꯄꯣꯕꯗꯣ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯥꯔꯖꯦꯟꯇꯤꯅꯥ ꯄꯣ ꯇꯥꯔꯦ ꯀꯩꯅꯣ ꯌꯦꯡꯉꯣꯅꯦ ꯕꯣꯜꯁꯨ ꯐꯪꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯀꯦꯞ ꯕꯔꯗꯦꯒ ꯍꯥꯏꯒꯠꯂꯛꯏꯗꯣ ꯌꯥꯔꯣꯏ
ꯀꯦꯞ ꯕꯔꯗꯦꯒ ꯗ꯭ꯔꯣ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏꯕ ꯉꯔꯥꯡ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯥꯔꯖꯦꯟꯇꯤꯅꯥ ꯍꯣꯏ ꯃꯌꯥꯝ ꯈꯨꯠ ꯑꯝꯇ ꯍꯥꯝꯃꯨꯒꯦ ꯑꯗꯨꯒ ꯃꯥꯏ ꯄꯩꯁꯥꯗꯣ ꯑꯝꯇ ꯄꯤꯊꯣꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯉꯥꯡ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯃꯦꯁꯤ ꯁꯥꯟꯅꯔꯤꯈꯩ ꯃꯦꯁꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯃꯥꯅ ꯈꯪꯗꯦ ꯑꯩꯕꯨꯗꯤ ꯃꯦꯁꯤ ꯄꯥꯝꯕꯩꯅꯤꯗ ꯃꯦꯁꯤ ꯁꯞꯄꯣꯔꯠ ꯍꯥꯏꯗꯤ ꯃꯦꯁꯤꯁꯦ ꯀꯩ ꯇꯤꯝꯒꯤ ꯁꯥꯟꯅꯒꯦꯅꯦ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯅꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯗꯤ ꯅꯦꯁꯅꯦꯜ ꯇꯤꯝꯅꯦ ꯀꯩ ꯀ꯭ꯂꯕꯀꯤ ꯑꯁ ꯁꯥꯟꯅꯒꯦꯕ ꯌꯥꯏ ꯑꯃꯨꯛ ꯑꯩ ꯍꯩꯇꯕꯤꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯄꯩꯁꯥ ꯂꯧꯔꯦ ꯇꯣ ꯄꯔꯁ ꯀꯌా ꯄꯤꯌꯣ ꯍꯥꯏꯅꯣ 2,000ꯅꯤ ꯀꯩꯅꯣ ꯂꯤꯁꯤꯡ 1,000 ꯕꯦꯠ ꯑꯃ +1 +1 2 ꯅꯣ ꯅꯪꯒꯤ 1 ꯀꯗꯥꯏ ꯅꯪ 1 ꯄꯨꯊꯣꯔꯛꯀꯗꯕ ꯑꯗꯨꯒ ꯀꯩꯅꯣꯍꯦ 2ꯅꯦ 1 ꯍꯥꯏꯅꯒꯤꯅꯦ ꯃꯌꯥꯝ ꯉꯔꯥꯡ ꯚꯤꯗꯤꯑꯣꯅ ꯁꯛꯈꯤ 1 ꯍꯥꯏꯅꯕꯅꯦ ꯃꯥꯅ 500 ꯍꯥꯏꯕ ꯑꯩꯅ 1 ꯍꯥꯏꯕ ꯅꯪ ꯁꯠ ꯄꯤꯔꯣꯁꯦ ꯌꯥꯔꯦ 5K 10K ꯍꯥꯏꯖꯔꯝꯃꯗꯤ ꯅꯪ ꯃꯌꯥꯝꯅ ꯎꯠꯂꯣ ꯄꯥꯝꯃꯨꯏ ꯎꯠꯂꯣ ꯃꯥꯏꯁꯦ ꯖꯥꯂꯤ ꯅꯣꯠ ꯃꯥꯜꯂꯦꯀꯣ ꯑꯩ ꯖꯥꯂꯤ ꯅꯣꯠ ꯄꯥꯏꯗꯦ ꯕꯨꯡꯉꯣ ꯈꯨꯠ ꯅꯤꯛꯑꯦ ꯃꯌꯥꯝ ꯏꯁꯥꯁꯦ ꯃꯥꯁꯦ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯑꯣꯏ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯄꯨꯊꯣꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯅꯩ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯄꯨꯊꯣꯛꯏꯗꯣ ꯑꯩ ꯉꯁꯥꯏ ꯅꯥꯏꯀꯥꯒꯤ ꯁꯦꯜꯗꯣ ꯏꯁꯥꯒꯤ ꯄꯩꯁꯥꯗ ꯑꯩ ꯆꯦꯜꯂꯤꯗꯨꯗꯤ ꯅꯪꯉꯣꯟꯗꯩ ꯂꯧꯗꯦ ꯌꯥꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯄꯤꯔꯣ ꯄꯤꯔꯦꯀꯣ ꯃꯌꯥꯝꯗꯣ ꯈꯨꯠ ꯅꯤꯛꯑꯦ ꯂꯨꯄꯥ 1,000,000 ꯐꯪꯕꯒꯤ ꯂꯧꯖꯧꯅ ꯅꯠꯇ꯭ꯔꯥ 2,000 ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯃꯉꯣꯟꯗ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯋꯤꯟꯅꯔ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯁꯨ ꯋꯤꯟꯅꯔ ꯑꯣꯏꯈ꯭ꯔꯦ ꯋꯤꯟꯅꯔ ꯑꯗꯨꯝ ꯑꯣꯏꯍꯟꯕꯤꯌꯨ ꯀꯣ ꯑꯗꯨ ꯅꯪꯁꯨ ꯋꯤꯟꯅꯔꯅꯤ ꯑꯍꯥꯎꯕ ꯆꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯊꯣꯡꯉꯒ ꯑꯩꯅ ꯂꯩꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯃꯦꯁꯤ ꯐꯦꯟ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯋꯥꯔꯜ ꯀꯞꯁꯦ ꯃꯦꯁꯤꯁꯦ ꯁꯥꯟꯅꯗꯣꯔꯤꯕ꯭ꯔꯥ ꯀꯩ ꯈꯜꯂꯤ ꯑꯗꯨ ꯁꯥꯟꯅꯔꯒꯅ ꯑꯃ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯂꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨ ꯃꯈꯟ ꯇꯧꯔꯛꯀꯦ ꯐꯨꯠꯕꯣꯜꯒꯤ ꯄꯥꯝꯕ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ